Ngasigi oiba tongan collection kra miam de khodol tamjege expire Oikhraba su Tounariba Khulai Paiba Groupsingna Chathariba Thou-Ong Asidi Cheksin-Hanningi haidi India government na Manipur da ingtapa amadi mahausa gi punchida hanjinanaba honariba asi yamna thagali adumoinamak Ministry of Home Affairs na expire Oikhraba su suspension of operation agreement Tounariba Khulai Paiba Groupsingda hauzik Chathariba Thou-Ong Asidi Cheksin-Hanningi haina Wal Mitai Council gi chirolamana haidi marakchana video asibu mieng tabiriba punamakpu taramna ukchabaga loinana ikai kumna butchari Wal Mitai Council gi chairman Hakrujam Nabasyam gi chirola sina hai ingtapa puraknaba wari sanaba khudimak taramna oklabasu Khulai Paiba kanglupsingna taliba demandching asida ka hena pungning changsinba asina makhoi gi thabak-sing asi lona yaba amagumna oikhigani masina tungda phattaba kaya ama oirakpa yai lamdam asida operate tawriba tongan ba military intelligence singna Manipur da ingtapa puraknaba hairiba Khulai Paiba Groupsing asi yaudana yaroi haibagi aranba paw ama India government ta piramgani haina thajai masigumba wari kaya asina state asigi socio-political fabric ta lana uhananaba amasung democratically elected state government ki thodang adubu lana uhali matamadugi birena luchingba state government asina hauzik Chathariba crisis asida karimata responsible ngamdrabasu maduna constitutional institution sing bypass tawi haiba justified tawde natraga non state actors singbu political influence ki thakta layande madugi ona tainabada state ki authority ase mapangal kalangadabani Ministry of Home Affairs na su group singa achumba fundamental right adu pangthoktana leptana makhoiga paw phaunaba asina India gi democratic foundation asida threat oiraktuna mapangal sontalakani Khulai Paiba group ki community amasung ethnic sit khaidana makhoibu thakba amasung makhoibu hena pungning changsin bana tungda oirakadaba thodok adusu khanthabiu ingtapa purake hairabasu lo yaba amasung democratic oiba maongda puraktuna justice equity amasung constitutional integrity piu haidi Makatana karigumba lamkhopsi lambasingda inchinba wangang tawramlabadi Kharge amasung Rahul gi mathakta police na action lokatpada karisuna sungde haiba CM Himanta Biswa Sarama gi wafam thamjagi Assam gi Chief Minister Himanta Biswa Sarama na ngasi karigumba Paikan Reserve Forest ta security forces ta ngarang attack tawbasing aduda inchinba waiwata sizinnaramlabadi Congress gi luchingba Mallikarjun Kharge amasung Rahul Gandhi gi mathakta police na action chathabada karisuna chungba leite haina phongdokhre Sarama na makatana haikibada opposition party asina matang sahida pangtokadoriba state assembly mikhalda mahakpu jailda thambagi poinamagi agenda da yumpam oiraga mikhal thengnanaba sem sarambani ngarang numidawram athengbada party gi meeting amada saruk yaruraba matungda pangmisingda wari sanabada saramana hai Kharge amasung Gandhi na Assamda laklamba adu kadisu kaide adubu makoi gi meeting aduda phongna lamkhopsi lambasing amasung land jihadi singda government ki lamkhopsin bagi thabakta phongna puning thawali haina maral sekhi Congress ki president Kharge amasung Lok Sabha da leader of opposition oiriba Gandhi na haukiba yumsakicha nimita state asida laklamki makhogi khongsat aduda state party gi top functionaries singa Guwahati da closed door meeting pangthoki amasung matungda Guwahati dagi kilometer nipurom chalaga leiba Chegaonda party gi workers singa wakhanaki chief minister na makhoina ngarang ayu Golparada leiba Paikan Reserve Forest ta security de attack tawbada yawba lamkhopsin gi basing da pungning thogotpa wangang tawki haina claim tawri lamkhopsin basing takthokpagi matung tarakpada makhoina security force ta attack tawrakpada madubu control tawnaba hotnabada mi ama sikhi aduga policemen yauna kaya amana sokhi Assam gi Golpara district ta leiba Paikan Reserve Forest ta chatakiba eviction drive ta takthokraba mi singa security personnel singa marakta khut thoknarakpadagi yamdrabada mi ama sikre aduga kaya amana sokle haina official amana phangdokhibani thodo adugi matangda Golpara district commissioner DC Pradip Timungna hai forest guards amasung police personnel singda lamkhopsi lamba singna chai amasung nunglang silaktuna attack tawki Paikan Reserve Forest ke manung chanbada haukiba thangja numita eviction drive chathakibani eviction drive aduna district adugi Khulai range ki Paikan Reserve Forest ta leiba lam hectare chamaga kunthraga manga takthokpa ngamki masina imung lising amaga marfuda awaba mayok nakre amadi takthokraba mising adu ayamana Bengali lon ngangba Muslim sing oiri Forest Department na matungda lam amuk hana khopsilaktanaba channel ama tawba pangki masina maram oiraga madu santi oina thabakta onthokpa hauroki adubu tim maduna ngarang ayuk thabak makha chathanaba mafam aduda yoksilakpada mi kharada makhoida chai amasung nungpaidon attack toroki haina tingmung na haiki madugi khut hanbada police na phibam adu laksinanaba nomai kapki maduda mi ama seki aduga anina sokki haina DC na haiki nungna thomlakpagi thodok aduda police amasung forest personnel kaya so e haina DC na haiki haukiba tang taraga tarukta Congress president Mallikarjun Kharge amasung Lok Sabha
लोकसभा opposition की leader ओइरिबा राहुल गांधी की नोंमगी खोंसत्ता गुवाहाटी दा लाक्लम्बनी मथंग सहीदा पांगथोकदौरिबा स्टेट असिगी assembly mamangदा गौरव गोगोइना state president ओइना हापकिबा मतुंगदा मसिना पार्टी की top leaders सिंग स्टेट असिदा लाक्पा अहानबनी लुचिंगबा अनीना एयरपोर्ट मयादा लैबा होटल अमा तमना चटकी खरगे अमसों गांधी अनीना होटल अदुदा स्टेट कांग्रेस की political affairs committee गा लोइनाना खना नैनाबगी थोरम अमसु पांगथोकी हाइरि मखोइना स्टेट कांग्रेस ऑफिस बेरियर सिंग MP सिंग अमसों MLA सिंग गसु मफम अदुदा उनदुना वारी सनकी मखोइना ट्राइबल कम्युनिटी की मेंबर्स सिंग अमसों तोंगान तोंगान मओंगदा ओटपी नैबीबगी चाइथेंग फंगलबा मी कयागसु उनकी हाइना कांग्रेस की वांगांगलोय अमना हाइखी लुचिंगबा अनिमा गुवाहाटी दगी किलोमीटर निफुरम लामना लैबा चाइगाउंदा चटकी अमदी पार्टी की मंडल अमसों ब्लॉक की प्रेसिडेंट सिंग उनकी खरगे की वारोल द कांग्रेस ना स्टेट असिदा इबिक्शन तौखरबा मिसिंग अदु रिहेबिलिटेट तौगनी हाइखी हाइना सरमना मराल सीबा वफम फोंदोखी असिगुंबा वफम असिना तक्थोखरबा मिसिंग अदुदा थौना पीदुना मखोइना चै अमसों अतोप खुलाई कया पाइदुना पुलिस दा अटैक तौरकपनि हाइखी चीफ मिनिस्टर ना हाई पुलिस ना थौदो अदुगी मतांग द केस अमा हानाना रजिस्टर तौखरे मखोइना थौदो अदुगा मरी लेनना मसिगी वारोल असिदा हकथेंगना नत्रगा नकोइना चेनब्रा हाइबदु येंखिगनी हाइरि मखाताना इलीगल इमिग्रेंट सिंग मरमदा हलन खो हाइबा कैंपेन चथरगनी हाइबा MTU गी उफम थमजगे मिटै माइटै बु शेड्यूल ट्राइब लिस्ट चलल्लु मपानदगी चंगलकपा इलीगल इमिग्रेंट सिंग मरमदा हलन खो हाइबा डिमांड तौदुना restoration of मिटै माइटै in scheduled tribe list and demand for deportation of illegal immigrants haina mingthonba miyam gi campaign ama chaliba tha asigi manungda hauragani haina mitai maitai tribe union MTU na phongdrokre ngasi manipur press club ki thangjing holda pangthokiba pawmisinga unaba amada MTU gi secretary administration mutum churamani mitai na hai india government na ing 2026 ki april tha dagi census tawba hauraga maduda yumpham oidaga delimitation tawgani haina phirep lauriba asi manipur gi oinadi chatnaba yaroi census tawdringai da lamdam asidagi illegal immigrant cheng mapung pana khandoktuna maramda halangadaba lamdam asigi yelomi mitai maitai bu schedule tribe list ta chalanduna constitution gi ngaklo piyu haiba maru oiba demand asida yumpham oiba lamai nipuga nithoi panba memorandum ama mitai maitai tribe union ki mekai degi prime minister Narendra Modi union home minister Amit Shah yauna ministry of tribal affairs manipur gi governor Ajay Kumar Bala amadi manipur gi chief secretary dangasi bisin grahaki lamdam asigi yelo furup mitai maitai gi thak lairakli ba phibam ase nongma nongma gi सिलकली हाइबा वफम थमलदुना महाकना मखाताना हाई मणिपुरदगी फॉरेन इलीगल इमिग्रेंट सिंग खंदोक्त्रिबा मखै इंग 2026 के अप्रैल थादगी सेंसस तौबा हौरगा मसिदा युम्फम ओइदुना डिलिमिटेशन तौगनी हाइरिबा सि चटनबा यारोय इंग 2001 दा अमसुंग 2011 गी अरानबा सेंसस ता युम्फम ओइरगा डिलिमिटेशन तौबसु यारोय सेंसस की मंगोइना मणिपुरदा कुंदा सिलगा लैरिबा इलीगल इमिग्रेंट सिंग हाना खंदोकदबनी इंडिया दा सही हुमद्रागा मरीरोम पुल्लगा लाकपदा लमदम असिगी येलो फुरुप ओइरिबा मिटै मैतैना ट्राइब की फंगम थोकपा सक्थुंग सिंग मिटोप सिंग मुल्लगा लाकली लैरिबा फिबम असी हौरकलिबा लैरिकलसु निंगथीना हैरबा नाहा सिंग खंगबा मदि वकल ताबा मतम ओइरे हाइरि मिटै माइटै ट्राइब यूनियन ना फिबम असी येंगलगा तंगाई फदना माइनॉरिटी तरकलिबा मिटै माइटै बु शेड्यूल ट्राइब लिस्ट चललु फुरुप मचा असी बु कॉन्स्टिट्यूशन गी ngaklo piyu aikogi chakthung mulliba illegal immigrant ching khandoktuna maramda halan ko haiba demand asigi matangda miyam gi campaign ma athubuda changsilagani restoration of mitai maitai in scheduled tribe list and demand for deportation of illegal immigrants haina mingthonduna changchin gadoriba campaign asida lamdam asigi miyam maruoina hawrokliba na singna punna sogominasi amadi campaign asida punna saruk yaminasi haina appeal tokhi churamani na makha takibada india government na census toba delimitation torokpada yelomi manipuri miyam na ayetpa yaningdaba matalaite toba tarabadi achumba census tobiyu achumba census ta yumpham oiraga delimitation tobiyu haibani masida leminari ba puruk kanglu amatana lana lopom tokte launaba maramsu laite masigi mathakta ing 2001 amasung 2011 gi census asi aran bachanaba yaroidaba census report ni haiba asi state amadi central government na hanadagi yazaraga leirabani adubu lebak thibadi aranba census asi ngasi phawba semdoktana namsillaga thamlakpa asini amaromda ministry of home affairs na sahi asigi haukiba me taraga mapanda tha amagi manungda manipur da myanmar amasung bangladesh lebak anidagi changsilakiba foreign nation khandoknaba khangalakrabasu namsillaga adum thamli karigumba
ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯎꯗ꯭ꯔꯤ ꯏꯪ 1951 ꯗ ꯐꯣꯔꯦꯁꯠ ꯄꯥꯁ ꯇꯧꯈꯤꯕ ꯑꯃꯗꯤ FMR ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯆꯠꯅꯍꯟꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝꯊꯪꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯇꯒꯤ ꯃꯤꯇꯣꯞ ꯂꯥꯛ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯑꯦꯛ 1946 ꯄꯥꯁꯄꯣꯔꯠ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯍꯟꯗꯅ ꯊꯝꯂꯤ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯕ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯣꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯤ ꯕꯤꯍꯥꯔꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯅ ꯑꯔꯥꯟꯕ आधार अमदी डॉक्यूमेंटसिंग साजिन्नदुना वोटर लिस्ट यौसिलंबगी वाथोक चाउना थोरकली मसिगी फिबम असिदा म्यांमार गे युमथंगनरिबा मणिपुरदा करी फिबमदा लेरमगनी हाइबा खंगफम थोकपनी हौजिकसु मणिपुरदा मपानदगी मिटोक कया लेप्तना संगसिलगली येलौमीगी मिसिंगना नोंगमा नोंगमागी हंथरक्तुना मसागे मरमदा रिफ्यूजीगुम हिंगलगली इंग 1991 दगी इंग 2001 फावबगी सेंसस तौबदा सब डिवीजन तरेटा नॉर्मल ओइबा चांगदगी चादा निफु मिसिंग हिंगलंकी चंदल डिस्ट्रिक्ट की चकपी करोंगना 100.18 मिसिंग ख्वाइदगी यामना हिंगतकी मसीदना 60 ga 5.46 उर्खुल की कमजोंगदा 60.95 टेक्नोपोलदा 54.48 साइटू गंफाजोलदा 54.12 चंदेलदा 41.70 अमसंग चुराचानपुरदा 40.77 हेंगतकी हाइरिबा मफमसिंग असि म्यांमारदगी चंगसिलक्पा इलीगल इमिग्रेंट सिंगना नमना ताबा मफम गाक्तनी इंग 2001 की सेंसस दा सेनापति डिस्ट्रिक्ट की सब डिवीजन अहुमदा यामना चानदबा मओंगदा मिसिंग खंगेन हिंगलमखी माउमारामदा सादा 136.33 पामतादा 99.15 पुरुलदा 120.38 हेंगलखी हाइरिबा सब डिवीजन सिंग असे इंग 2001 की सेंसस दा मिसिंग की चांग असे माउमाराम दसादा 39.16 पौमतादा 39.17 अमसुंग पुरुलदा 39.16 खक्ता ओइबनी यामना चानदबा मओंगदा असुमना खंगेन हेंगलखीबा मिसिंग असे मतौ करमना कदाइदगी लाकपा मियोइसिंगना नो हाइबदु खंगदोलगा इंग 1951 दा बेस ईयर थमदुना नियम चुमना सेंसस पांगथोकपम थोई मसे इंडिया गवर्नमेंट अमदी मणिपुर गवर्नमेंट अनिना थबकता ओंथोकपियु मणिपुर मियामना यानारबा सेंसस डाटा अमा फोंगलबा मतुंगदा मदुदु युमफम ओरगा डिलिमिटेशन तौबियु जुलाई था असिदगी हौदुना चथगदौरिबा रेस्टोरेशन ऑफ माइटै इन शेड्यूल ट्राइब लिस्ट एंड डिमांड फॉर डिपोर्टेशन ऑफ इलीगल इमिग्रेंट्स हाइरिबा कैंपेन असिदा मिटैबु शेड्यूल ट्राइब लिस्ट चननबा चंगसिनगदबा खोंगजंगी मतंगदा कुपना खननैनगनी लोइनना फॉरेन इलीगल नेशन सिंगना लोगी वांगमदा मणिपुरदा लैसिंदुना येलो फुरुप असिदा सिंगनरलिबा सिंग असे मतौ करमना मायोकनगदगी हाइबगी मतंगदसु पुन्ना वखल तामिनगनी मासी मिनिस्ट्री ऑफ होम अफेयर्स ना म्यांमार बांग्लादेश नेशन सिंग खांगदोकनबा याथंग तौरखिबा अदुदा मतेंग ओइनबनी मासिदा लमदु मासिगी मियामना सौगतपियो अमदी कैंपेन असिदा पुन्ना सरुक यामिनसि हाइनसु चुरामनीना अपील तौखि।